ꯈꯨꯜ ꯑꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯁꯤꯅ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯗꯕ ꯊꯕꯛ ꯈꯔ ꯑꯃꯁꯨ ꯇꯧꯔꯝꯃꯤ꯫ ꯂꯤꯛꯂꯥꯏꯒꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯊꯥꯒꯣꯏ ꯑꯁꯤ ꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯈꯔ ꯁꯥꯟꯅꯩ꯫ ꯂꯤꯛꯂꯥꯏꯁꯨ ꯃꯃꯥꯅ ꯇꯧꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯈꯪꯏ꯫ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯗ ꯈꯪꯍꯟꯗ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯤ꯫ ꯂꯤꯛꯂꯥꯏ ꯍꯥꯏꯔꯦ ꯃꯁꯛ ꯌꯥꯝ ꯊꯣꯏꯅ ꯐꯖꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯅꯨꯄꯥ ꯅꯍꯥꯁꯤꯡꯕꯨ ꯃꯍꯥꯛꯅ ꯁꯨꯝꯗꯨꯅ ꯅꯨꯄꯥꯗꯒꯤ ꯊꯦꯝꯗꯣꯛꯇꯨꯅ ꯐꯅ ꯆꯥꯊꯣꯛꯂꯤ꯫ ꯂꯤꯛ ꯀꯣꯟ ꯁꯅꯥ ꯂꯨꯄꯥ ꯐꯥꯎꯕ ꯍꯦꯛ ꯁꯥꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯍꯤꯡꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯡꯊꯤꯜ ꯑꯗꯨꯗ ꯂꯤꯛꯂꯥꯏ ꯑꯗꯨ ꯃꯐꯤ ꯈꯔ ꯃꯟꯕ ꯑꯃ ꯁꯦꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯃꯄꯥꯜꯗ ꯊꯦꯠꯇꯨꯅ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯍꯥꯛ ꯌꯦꯡꯂꯤ꯫ ꯊꯥꯒꯣꯏꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯃꯥꯅ ꯍꯥꯏ, "ꯍꯩ, ꯅꯨꯡꯊꯤꯜꯁꯤꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯕꯣ? ꯅꯐꯤꯒ ꯅꯥꯟꯅ ꯁꯦꯠꯂꯤꯗꯨꯕꯣ?" "ꯏꯃꯥ, ꯅꯨꯄꯥ ꯑꯝꯇ ꯎꯅꯔꯨꯒꯦ ꯇꯧꯕꯅꯤ." "ꯅꯨꯄꯥ ꯎꯅꯕꯥꯕ? ꯅꯠꯇꯦ, ꯅꯪꯕꯨ ꯉꯔꯥꯡꯁꯨ ꯅꯨꯄꯥ ꯎꯅꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯗꯥꯏꯅꯦ?" "ꯍꯣ, ꯉꯔꯥꯡ ꯎꯅꯕ ꯅꯨꯄꯥꯗꯨꯒ ꯉꯁꯤ ꯎꯅꯒꯗꯕ ꯅꯨꯄꯥꯁꯤꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕ ꯏꯃꯥ꯫ ꯉꯁꯤ ꯑꯩꯅ ꯎꯅꯒꯗꯕ ꯅꯨꯄꯥꯁꯤꯗꯤꯅꯦ, ꯁꯦꯜ ꯌꯥꯝꯅ ꯂꯩꯕ, ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯃꯆꯥꯅꯦ ꯍꯥꯏꯕ." "ꯑꯣ, ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯕ ꯋꯥ ꯍꯥꯏꯕꯕꯨꯅꯦ, ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯅꯤꯇꯅꯤ ꯂꯩꯔꯤꯁꯦ, ꯑꯗꯨꯅ ꯅꯪꯅ ꯅꯨꯄꯥ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯈꯪꯅꯗꯨꯅ ꯃꯈꯣꯏꯗꯒꯤ ꯊꯦꯝꯗꯨꯅ ꯂꯧꯊꯣꯛꯄ ꯌꯥꯕ ꯃꯈꯩ ꯂꯧꯊꯣꯛꯍꯧꯕ꯫ ꯑꯗꯨꯒꯅꯦ, ꯍꯌꯦꯡ ꯃꯇꯥꯡ ꯆꯥꯔꯤ ꯍꯥꯏꯔꯕ ꯀꯥꯟꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯗꯨꯕꯨꯅꯦ ꯂꯥꯏꯋꯥ ꯇꯧꯔꯒ ꯐꯥꯔꯒ ꯅꯝꯂꯩ ꯍꯦꯛꯇ ꯂꯩꯁꯤꯟꯕ ꯑꯁꯤꯅꯤ." ꯊꯥꯒꯣꯏ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯑꯣꯏꯅ ꯈꯜꯂꯤ꯫ ꯃꯁꯤꯅ ꯍꯌꯦꯡ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯄ ꯍꯥꯏꯕ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯪꯗꯦ꯫ ꯃꯆꯥꯅꯨꯄꯤꯗ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯏꯟꯁꯤꯜꯂꯤꯕ꯫ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯂꯤꯛꯂꯥꯏꯅ ꯈꯨꯝꯃꯤ, "ꯍꯣꯏꯕ ꯏꯃꯥ, ꯑꯩꯁꯨ ꯈꯪꯏ ꯀꯩꯗꯧꯔꯒꯦ? ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯥꯅꯤ ꯅꯆꯥ꯫ ꯏꯃꯥꯅ ꯀꯔꯤ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯁꯨ ꯅꯆꯥ ꯑꯩꯅ ꯂꯣꯏꯅ ꯈꯪꯏ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯑꯩ ꯑꯝꯇ ꯐꯠ ꯆꯠꯂꯨꯈꯤꯒꯦ꯫ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯑꯩꯅ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯁꯥꯗꯨꯅ ꯄꯨꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯗꯣ ꯑꯝꯇ ꯂꯧꯔꯨꯒꯦꯕ." "ꯍꯣꯏ ꯍꯣꯏ, ꯂꯧꯔꯨꯔꯣ꯫ ꯅꯪꯁꯤꯡꯉꯨꯀꯣ, ꯁꯅꯥꯒꯤ ꯂꯤꯛ ꯍꯥꯏꯕꯗꯣ ꯐꯠ ꯁꯠ ꯂꯧꯔꯒ ꯁꯠ ꯌꯨꯝꯗ ꯍꯜꯂꯛꯑꯣ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯅꯦ ꯏꯃꯥ ꯏꯆꯥ ꯇꯧꯃꯤꯟꯅꯒꯗꯕ ꯊꯕꯛ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ." "ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯤꯛꯂꯥꯏ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯑꯁꯨꯝ ꯇꯧꯅ ꯍꯤꯡꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯂꯤꯛꯂꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯑꯗꯨꯛ ꯈꯪꯕ, ꯑꯗꯨꯛ ꯆꯤꯡꯅꯕ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯊꯥꯒꯣꯏꯅ ꯍꯥꯏꯖꯍꯧꯏ, "ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯃꯁꯤꯅꯤ ꯀꯩꯅꯣ? ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯌꯥꯗ ꯋꯥꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯁꯨꯗꯨꯅ ꯆꯔꯥ ꯇꯥꯟꯗꯨꯅ ꯋꯥꯅ ꯍꯤꯡꯂꯝꯕ ꯄꯨꯟꯁꯤꯅꯤ꯫ ꯀꯔꯤꯒꯤ ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯄꯣꯛ ꯑꯁꯤꯗ ꯏꯆꯥꯅ ꯋꯥꯅ ꯍꯤꯡꯂꯨꯅꯤ? ꯑꯩꯁꯨꯅꯦ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯀꯌా ꯑꯃ ꯄꯥꯔꯤ, ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯤ꯫ ꯏꯆꯥꯅꯨꯄꯤ ꯐꯪꯂꯦ, ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯇꯅꯤ ꯃꯥꯅ ꯏꯜꯂꯤꯕ꯫ ꯅꯨꯄꯥ ꯅꯍꯥ ꯏꯅꯥ ꯈꯨꯟꯕꯁꯤꯡꯗꯒꯤ ꯊꯦꯝꯗꯣꯛꯇꯨꯅ ꯂꯣꯏꯅ ꯆꯥꯊꯣꯛꯂꯤ꯫ ꯃꯁꯤ ꯃꯉꯥꯏ ꯀꯩꯅꯣ?" ꯊꯥꯒꯣꯏ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯣꯝꯗꯅ ꯂꯤꯛꯂꯥꯏ ꯑꯗꯨ ꯁꯨꯝ ꯆꯠꯄꯅ ꯆꯤꯡꯌꯥꯒꯤ ꯂꯝꯕꯤꯗꯨ ꯌꯧꯔꯦ꯫ ꯃꯉꯛ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯄꯤꯕꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ "ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯕꯨ ꯑꯩꯅꯗꯤ ꯃꯉꯣꯟꯗ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ, ꯑꯩꯗꯤ ꯃꯤ ꯉꯥꯏꯕꯁꯦ ꯌꯥꯝ ꯇꯜꯂꯦꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯗꯨꯕꯨ ꯂꯩꯕ ꯎꯗꯦꯃꯦ ꯑꯩꯕꯣ." ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯄꯤꯕꯥꯗꯤ ꯂꯩꯕ ꯎꯗꯦ꯫ ꯃꯗꯨꯗ ꯃꯥꯅ ꯍꯥꯏꯖꯩ, "ꯂꯩꯇꯦꯅꯦ ꯇꯧꯔꯤꯁꯦ, ꯃꯥꯕꯨ ꯂꯥꯛꯇ꯭ꯔꯤꯕ ꯖꯥꯠꯂꯥ? ꯑꯗꯨꯛ ꯐꯖꯅ ꯑꯩꯅ ꯈꯔ ꯉꯟꯅ ꯂꯥꯛꯑꯣꯅ ꯍꯥꯏꯔꯝꯃꯤꯗꯨꯕꯣ, ꯑꯩꯕꯨ ꯉꯥꯏꯔꯝꯃꯣꯅ ꯍꯥꯏꯈ꯭ꯔꯒ ꯃꯥꯒꯤꯗꯨꯕꯨ ꯑꯩꯅ ꯃꯉꯣꯟꯗ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯁꯥꯔꯛꯑꯣ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗ ꯁꯥꯕ ꯉꯝꯗ꯭ꯔꯕ ꯖꯥꯠꯂꯥ? ꯃꯥꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛ ꯑꯁꯦ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯕꯅꯤ꯫ ꯍꯣꯏꯗ, ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯍꯥꯏꯕꯗꯨꯅꯤ." ꯂꯤꯛꯂꯥꯏ ꯃꯐꯝ ꯆꯥꯅ ꯐꯝꯊꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯥꯛꯄ ꯉꯥꯏꯍꯥꯛ ꯉꯥꯏꯔꯦ꯫ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗꯅꯤ ꯄꯤꯕꯥ ꯇꯍꯥ ꯇꯍꯥꯅ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯆꯤꯡꯌꯥꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯎꯅꯁꯦ ꯍꯥꯏꯅ ꯊꯥꯅꯈꯤꯕꯅꯤ꯫ ꯄꯤꯕꯥ ꯂꯝꯕꯤꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛ ꯎꯔꯤ꯫ "ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤ ꯂꯤꯛꯂꯥꯏ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤꯗ, ꯑꯩ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯄꯤꯕꯥꯅ, "ꯂꯤꯛꯂꯥꯏ, ꯑꯩ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯁꯥꯎꯕ ꯌꯥꯗꯦ." ꯃꯥꯒꯤ ꯃꯅꯥꯛꯇ ꯗꯛ ꯐꯝꯊꯩ꯫ ꯂꯤꯛꯂꯥꯏꯅ ꯁꯥꯎꯁꯤꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯑꯗꯨꯛ ꯐꯖꯅ ꯈꯔ ꯉꯟꯅ ꯂꯥꯛꯄꯤꯔꯝꯃꯣꯅ ꯍꯥꯏꯈ꯭ꯔꯒ ꯅꯨꯄꯤ ꯑꯩꯅ ꯍꯥꯟꯅ ꯉꯥꯏꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ? ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯑꯩ ꯄꯥꯝꯗꯦ꯫ ꯑꯁ, ꯌꯥꯗꯗꯧꯕꯅꯦꯕ ꯁꯤ, ꯅꯪ ꯁꯥꯎꯅꯣꯕ. ꯑꯩꯁꯨ ꯉꯟꯅ ꯂꯥꯛꯀꯦꯅ ꯇꯧꯕꯅꯤ, ꯑꯗꯨ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯁꯥꯎꯅꯨꯁꯦ." "ꯀꯔꯤ ꯃꯔꯝꯒꯤ ꯊꯦꯡꯉꯩꯅꯣ ꯍꯥꯏꯌꯨ. ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯎꯅꯕ ꯆꯠꯂꯤꯉꯩꯗ ꯊꯦꯡꯅ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ." "ꯑꯦ, ꯀꯥꯏꯗꯩ ꯋꯥꯅꯣꯗ.
ꯅꯆꯤꯟꯅꯔꯩ ꯀꯦꯟꯒꯗꯕ ꯋꯥ ꯑꯩꯅꯦ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯇ ꯀꯣꯏꯖꯗꯦꯀꯣ ꯑꯩꯅ ꯀꯣꯏꯔꯤꯁꯤꯗꯤ ꯅꯪ ꯈꯛꯇꯅꯤ ꯈꯪꯉꯕ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯑꯣꯏꯕ ꯅꯈꯣꯏꯒꯤ ꯅꯇꯥꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯕꯖꯥꯠꯅꯤ ꯑꯩꯅꯦ ꯉꯁꯤꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯏ ꯂꯤꯛꯂꯥꯏꯅ ꯁꯥꯎꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯤꯕꯥꯅ ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯗꯣꯛꯏ ꯂꯤꯛꯂꯥꯏ ꯑꯩ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯤꯁꯦ ꯑꯁꯨꯝꯅ ꯇꯧꯕꯒꯤꯅꯦꯕ ꯑꯩꯗꯣ ꯅꯪꯅ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯁꯥꯎꯑꯣꯅ ꯀꯟꯅ ꯍꯥꯏꯕꯗꯨꯗ ꯅꯪꯒꯤ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯁꯥꯕ ꯉꯁꯤ ꯅꯪꯒ ꯎꯅꯕ ꯆꯠꯄꯁꯤꯗ ꯃꯗꯨ ꯂꯧꯔꯒ ꯄꯨꯕꯤꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅꯅꯦ ꯁꯅꯥ ꯁꯥꯐꯝꯗ ꯆꯠꯄꯅꯤ ꯑꯗꯨꯗ ꯂꯣꯏꯔꯝꯗꯕ ꯂꯣꯏꯅꯕ ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯑꯗꯨꯗ ꯊꯦꯡꯗꯣꯛꯈꯤꯕꯅꯦꯕ ꯁꯦ ꯁꯥꯎꯔꯅꯨ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯁꯥꯕꯤꯔꯛꯂꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯁꯦ ꯅꯪ ꯄꯥꯝꯂꯕ꯭ꯔꯥ ꯐꯖꯔꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯅꯥꯒꯤ ꯂꯤꯛꯇꯨ puthorꯛꯂꯦ ꯑꯗꯨꯒ ꯂꯤꯛꯂꯥꯏꯗ ꯎꯠꯂꯤ ꯂꯤꯛꯂꯥꯏꯗꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯃꯤꯠ ꯊꯛꯈ꯭ꯔꯦ ꯃꯍꯥꯛ ꯄꯥꯝꯕꯅ ꯂꯣꯏꯔꯦ ꯃꯈꯣꯜ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯅꯧꯊꯗꯨꯅ ꯑꯗꯣ ꯅꯪ ꯉꯁꯥꯏꯅ ꯍꯥꯏꯔꯗꯤ ꯑꯩꯅ ꯁꯥꯎꯔꯤꯁꯦ ꯁꯥꯎꯔꯝꯈꯤꯗ꯭ꯔꯥ ꯏꯕꯨꯡ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯒꯅꯨꯀꯣ ꯅꯪꯅ ꯑꯩꯕꯨ ꯑꯁꯤ ꯌꯧꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯈꯪꯖꯔꯨꯅꯤꯒꯦ ꯂꯤꯛꯂꯥꯏ ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯅꯤ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯑꯝꯇ ꯂꯩꯇꯦ ꯅꯪꯇꯅ ꯈꯣꯡꯐꯝ ꯍꯣꯡꯗꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯌꯨ ꯍꯣ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯄꯣꯛꯁꯦ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯈ꯭ꯔꯕꯅꯤ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯅꯔꯨꯝ ꯊꯨꯞꯅ ꯂꯩꯖꯒꯦ ꯁꯦ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯁꯥꯕꯤꯕ ꯂꯤꯛ ꯑꯁꯦ ꯅꯪꯒꯤ ꯈꯧꯔꯤꯗ ꯑꯩ ꯁꯤꯕꯤꯒꯦ ꯐꯖꯕ꯭ꯔꯥꯅ ꯌꯦꯡꯒꯦꯕ ꯅꯈꯨꯠꯃꯛꯅ ꯁꯤꯕꯤꯔꯣ ꯄꯤꯕꯥꯅ ꯂꯤꯛ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏꯒꯤ ꯃꯈꯧꯔꯤ ꯑꯗꯨꯗ ꯁꯤꯕꯤꯔꯦ ꯂꯤꯛꯂꯥꯏꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ ꯐꯖꯔꯦ ꯌꯥꯝ ꯐꯖꯔꯦ ꯅꯪꯒꯤ ꯁꯛꯇꯝꯅꯒ ꯍꯥꯟꯅꯗꯒꯤ ꯐꯖꯗꯨꯅ ꯂꯩꯔꯦ ꯁꯅꯥꯒꯤ ꯂꯤꯛ ꯑꯁꯤꯅꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯍꯜꯂꯦ ꯂꯤꯛꯂꯥꯏꯗꯤ ꯊꯃꯣꯏꯅꯨꯡꯗ ꯊꯣꯏꯅ ꯍꯦꯟꯅ ꯍꯔꯥꯎꯔꯦ ꯅꯈꯨꯠꯃꯛꯅ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯈꯨꯗꯣꯜ ꯊꯝꯂꯤꯕ ꯁꯅꯥꯒꯤ ꯂꯤꯛꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯃꯄꯣꯛꯁꯤꯃꯒꯤ ꯑꯗꯨꯃꯛ ꯆꯦꯛꯁꯤꯟꯅ ꯊꯝꯂꯒꯦꯀꯣ ꯅꯪꯅ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯅ ꯅꯪꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕ ꯁꯅꯥ ꯂꯨꯄꯥꯅ ꯄꯨꯛꯌꯨꯝ ꯌꯨꯝꯍꯟꯗꯣꯏꯅꯤ ꯅꯪꯒꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯍꯟꯗꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ ꯊꯝꯕꯤꯌꯨꯀꯣ ꯃꯍꯥꯛ ꯃꯣꯃꯣꯟ ꯇꯧꯖꯩ ꯂꯤꯛꯂꯥꯏ ꯅꯨꯄꯥ ꯑꯗꯨꯕꯨ ꯁꯨꯝꯕ ꯌꯥꯅꯅꯕ ꯃꯑꯣꯡꯗ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯇꯥꯠꯀꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯄꯥꯈꯪ ꯑꯣꯏꯔꯤꯕ ꯄꯤꯕꯥꯗꯤ ꯇꯁꯦꯡꯅ ꯄꯪꯊꯈ꯭ꯔꯦ ꯂꯤꯛꯂꯥꯏ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯂꯤꯛ ꯑꯗꯨ ꯐꯪꯂꯕꯗ ꯃꯌꯨꯝꯗ ꯍꯟꯅꯤꯡꯂꯛꯂꯦ ꯑꯗꯨꯅ ꯍꯥꯏ ꯏꯕꯣꯡ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯌꯨꯝꯗ ꯍꯟꯅꯔꯁꯦ ꯑꯩꯁꯨ ꯍꯜꯂꯒꯦ ꯀꯩꯅꯣ ꯅꯪ ꯑꯩꯅ ꯐꯝꯃꯤꯟꯅꯔꯛꯏꯁꯦ ꯄꯪꯀꯨꯏꯁꯨ ꯀꯨꯏꯗ꯭ꯔꯤ ꯅꯪꯅ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯂꯤꯛꯂꯥꯏꯅ ꯑꯁꯨꯝꯅ ꯑꯣꯏꯅ ꯍꯦꯛꯇ ꯁꯠꯈꯨꯝꯂꯛꯏ ꯑꯣ ꯁꯨꯝꯗꯧꯕ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ ꯏꯕꯣꯡ ꯑꯅꯥꯕꯤ ꯏꯃꯥꯗꯣ ꯍꯨꯟꯇꯣꯛꯑꯝꯃꯒ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯅꯪꯕꯨ ꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯑꯩ ꯆꯦꯜꯂꯛꯏꯅꯤ ꯈꯪꯉꯕ ꯑꯣ ꯑꯩꯗꯤ ꯈꯪꯉꯨꯗ꯭ꯔꯦ ꯐꯔꯦ ꯏꯃꯥꯅ ꯍꯧꯋꯦ ꯍꯥꯏꯔꯕꯅꯤꯅ ꯆꯠꯂꯣ ꯑꯗꯣ ꯃꯊꯪꯗꯤ ꯀꯩꯗꯧꯉꯩ ꯑꯃꯨꯛ ꯎꯅꯁꯦ ꯍꯥꯏꯅꯣ ꯑꯗꯨꯃ ꯀꯣꯟꯅ ꯍꯥꯏꯔꯛꯑꯒꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯂꯤꯛꯂꯥꯏ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯝꯃꯤ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯊꯦꯝꯅꯧꯗꯨꯅ ꯆꯥꯊꯣꯛꯄ ꯂꯧꯊꯣꯛꯄ ꯑꯁꯤ ꯐꯅ ꯌꯥꯝꯗꯦ ꯑꯁꯨꯝ ꯇꯧꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯤꯛꯂꯥꯏ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯕꯨ ꯀꯧꯏ ꯏꯃꯥ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯃꯄꯥꯟ ꯑꯝꯇ ꯊꯣꯔꯛꯑꯣ ꯀꯥꯏꯗ ꯂꯩꯒꯦꯕ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯊꯥꯒꯣꯏꯁꯨ ꯃꯄꯥꯜꯗ ꯊꯨꯅ ꯊꯣꯔꯛꯏ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ ꯀꯔꯤ ꯇꯧꯔꯒꯦ ꯃꯤ ꯅꯪꯕꯣ ꯏꯃꯥ ꯇꯨ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣꯕ ꯇꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯃꯥꯗ ꯎꯠꯂꯤ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣꯕ ꯃꯆꯥꯒꯤ ꯂꯤꯛ ꯑꯗꯨ ꯂꯧꯗꯨꯅ ꯊꯥꯒꯣꯏ ꯃꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏ ꯐꯖꯩꯅꯤꯍꯦ ꯌꯥꯝ ꯐꯖꯩꯕꯣ ꯁꯤꯗꯤ ꯅꯍꯥꯟꯒꯤꯗꯣ ꯑꯗꯨꯗꯒꯤꯕꯨ ꯁꯤꯅ ꯍꯦꯟꯅ ꯐꯖꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯏꯃꯥ ꯑꯗꯨꯅꯤ ꯅꯆꯥꯅꯨꯄꯤ ꯑꯩꯅ ꯁꯨꯝꯕ ꯅꯨꯄꯥꯕꯨ ꯄꯪꯊꯗꯦ ꯍꯥꯏꯕ꯭ꯔꯥ ꯃꯊꯪ ꯍꯦꯛꯇ ꯊꯦꯝꯂꯒ ꯈꯦꯠꯂꯒ ꯂꯣꯏꯔꯤ ꯏꯃꯥꯅ ꯌꯥꯏ ꯂꯩꯁꯥꯔꯤꯉꯩ ꯑꯁꯤꯗꯤꯅꯦ ꯅꯨꯄꯥꯗꯒꯤ ꯈꯦꯠꯄ ꯌꯥꯕ ꯈꯦꯠꯇꯣꯛꯀꯗꯕꯅꯤ ꯆꯥꯕ ꯌꯥꯕ ꯆꯥꯊꯣꯛꯀꯗꯕꯅꯤ ꯅꯨꯡꯉꯥꯏꯔꯤ ꯉꯁꯤꯗꯤ ꯏꯃꯥ ꯅꯨꯡꯉꯥꯏꯔꯤ ꯁꯦ ꯂꯤꯛꯁꯦ ꯅꯪꯅ ꯃꯐꯝ ꯆꯥꯅ ꯍꯦꯛ ꯊꯝꯖꯤꯜꯂꯨꯔꯣ ꯑꯃꯨꯛ ꯃꯥꯡꯍꯟꯈꯤꯅꯤꯀೋ ꯃꯥꯡꯉꯣꯏꯗ ꯀꯗꯥꯏ ꯄꯤꯔꯣꯁꯦ ꯂꯤꯛ ꯑꯗꯨ ꯑꯃꯨꯛ ꯂꯧꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯥꯒꯣꯏꯅ ꯍꯥꯏ ꯅꯨꯃꯤꯗꯥꯡꯗ ꯏꯃꯥꯒ ꯂꯥꯏꯒꯤ ꯊꯕꯛ ꯑꯃ ꯇꯧꯒꯗꯕ ꯂꯩꯕꯅꯤꯀꯣ ꯃꯊꯟꯇ ꯑꯃꯨꯛ ꯍꯥꯏꯖꯩ
ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯌꯥꯝ ꯍꯩꯔꯦꯕꯣ ꯃꯥꯅ ꯑꯁꯨꯃꯥꯏꯅ ꯅꯨꯄꯥ ꯅꯍꯥꯗꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯈꯨꯗꯣꯞ ꯁꯅꯥꯒꯤ ꯈꯨꯖꯤ ꯃꯁꯤꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯧꯊꯣꯛꯂꯕꯗ ꯏꯃꯥ ꯏꯆꯥꯅ ꯀꯔꯤꯒꯤꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯍꯣꯏꯁꯦ ꯑꯩꯁꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯕꯛ ꯇꯧꯅꯅꯕ ꯑꯝꯇ ꯁꯦꯝ ꯁꯥꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯃꯈꯣꯏꯗ ꯀꯩꯁꯨ ꯂꯩꯇꯦ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦ ꯃꯝꯁꯤꯟꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯊꯥꯒꯣꯏꯅ ꯃꯈꯨꯠꯇ ꯌꯥꯡꯀꯣꯛ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯌꯥꯡꯀꯣꯛ ꯑꯗꯨ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯊꯝꯃꯤ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯏ ꯕꯦꯃꯥ ꯏꯃꯥꯒꯤ ꯂꯤꯛꯂꯥꯏ ꯅꯪꯕꯨ ꯃꯄꯥꯟꯗ ꯊꯣꯔꯛꯎꯅꯤꯍꯦ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯔꯒ ꯅꯪ ꯑꯃꯀꯣ ꯊꯨꯅ ꯊꯣꯔꯛꯎ ꯊꯦꯡꯖꯤꯟꯗ꯭ꯔꯤꯉꯩ ꯑꯁꯤꯗꯅꯦ ꯊꯕꯛꯁꯦ ꯂꯣꯏꯅꯅꯕ ꯑꯝꯇ ꯇꯧꯍꯧꯁꯤ ꯊꯣꯔꯛꯑꯣ ꯂꯤꯛꯂꯥꯏ ꯌꯥꯝꯅ ꯇꯟꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯑꯁ ꯏꯃꯥ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯇꯜꯂꯦ ꯂꯥꯏ ꯈꯨꯔꯨꯝꯕꯗꯣ ꯏꯃꯥ ꯃꯊꯟꯗ ꯑꯣꯏꯅ ꯈꯨꯔꯨꯝꯕꯤꯔꯣ ꯑꯩ ꯉꯁꯤꯗꯤ ꯌꯥꯎꯕ ꯉꯝꯃꯔꯣই ꯍꯩ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯀꯩꯅꯣ ꯏꯃꯥ ꯏꯆꯥ ꯄꯨꯟꯅ ꯊꯕꯛ ꯑꯁꯤ ꯇꯧꯃꯤꯟꯅꯗ꯭ꯔꯗꯤ ꯀꯅꯥꯒ ꯇꯧꯃꯤꯟꯅꯒꯅꯤ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯌꯥꯎꯗꯦꯗꯀꯣ ꯂꯥꯎ ꯊꯕꯛꯁꯤ ꯊꯨꯅ ꯇꯧꯁꯤ ꯑꯩ ꯇꯜꯂꯦꯕ ꯏꯃꯥ ꯑꯩ ꯃꯊꯪꯗ ꯑꯣꯏꯅ ꯌꯥꯎꯔꯒꯦ ꯍꯛꯆꯥꯡꯁꯤꯁꯨ ꯌꯥꯝ ꯋꯥꯔꯦ ꯇꯨꯝꯁꯨ ꯌꯥꯝ ꯇꯨꯝꯅꯤꯡꯉꯤ ꯏꯃꯥ ꯅꯊꯟꯗ ꯑꯗꯨꯝ ꯇꯧꯔꯣ ꯏꯃꯥ ꯑꯩ ꯇꯨꯝꯃꯨꯔꯒꯦꯀꯣ ꯑꯩ ꯆꯪꯉꯦ ꯑꯃꯨꯛ ꯀꯧꯔꯛꯑꯅꯨ ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯍꯩ ꯆꯪꯈꯤꯅꯨꯅꯦ ꯅꯪꯕꯣ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤꯅꯦ ꯏꯃꯥꯅ ꯍꯥꯏꯁꯦ ꯉꯁꯥꯏꯗꯒꯤ ꯅꯠꯇ꯭ꯔꯣ ꯍꯩꯃꯥ ꯃꯁꯤ ꯑꯗꯨꯝ ꯆꯪꯈꯤꯅꯦꯍꯦ ꯂꯤꯛꯂꯥꯏꯗꯤ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯊꯥꯒꯣꯏꯅ ꯃꯁꯤꯒꯤ ꯃꯆꯥꯁꯤꯗꯤꯀꯣ ꯃꯥꯅ ꯍꯦꯛ ꯅꯤꯡꯂꯛꯄꯗꯣ ꯃꯗꯨ ꯈꯛꯇꯅꯤ ꯃꯥꯅ ꯇꯧꯗꯣꯏꯁꯤ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯒ ꯑꯝꯇ ꯇꯥꯕꯤꯄꯣꯠ ꯅꯠꯇꯦ ꯃꯃꯥꯏ ꯑꯗꯨ ꯑꯃꯨꯛ ꯂꯩꯊꯣꯔꯛꯂꯦ ꯂꯩꯔꯤꯕ ꯌꯥꯡꯀꯣꯛ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯐꯝꯊꯩ ꯊꯕꯛ ꯑꯁꯤ ꯇꯧꯕꯤꯒꯦ ꯍꯥꯏꯗꯨꯅ ꯃꯤꯉꯣꯟꯗꯒꯤ ꯁꯤꯜ ꯃꯌꯥꯝ ꯑꯃꯗꯤ ꯍꯥꯟꯅ ꯂꯧꯁꯤꯜꯂꯨꯔꯕꯅꯤꯅ ꯊꯕꯛ ꯑꯁꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯃꯆꯥꯅꯨꯄꯤꯅ ꯇꯧꯁꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯥ ꯃꯊꯟꯇ ꯑꯣꯏꯅ ꯇꯧꯕ ꯇꯥꯔꯦ ꯃꯍꯥꯛ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯑꯗꯨ ꯃꯍꯥꯛ ꯃꯊꯟꯇꯅ ꯇꯧꯔꯝꯃꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯌా ꯄꯥꯗꯨꯅ ꯃꯥꯅ ꯈꯪꯖ ꯍꯩꯖꯕ ꯊꯕꯛ ꯑꯗꯨ ꯃꯥꯅ ꯇꯧꯔꯤꯕꯅꯤ ꯃꯃꯤꯠ ꯃꯅꯥ ꯆꯦꯆꯦꯠ ꯑꯣꯏꯁꯤꯟꯗꯨꯅ ꯃꯄꯥꯜ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯏ ꯇꯤꯟ ꯀꯟꯅ ꯈꯨꯔꯨꯝꯂꯤ ꯇꯟꯖꯥ ꯑꯁꯤꯗ ꯌꯨꯝꯂꯣꯟꯅꯕꯤ ꯇꯣꯝꯕꯤꯗꯨ ꯊꯥꯒꯣꯏ ꯍꯣꯏꯗ ꯍꯦꯛ ꯂꯥꯛꯏ ꯃꯝꯗꯤ ꯃꯝꯂꯦ ꯃꯈꯨꯠꯇ ꯃꯩ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯃꯍꯥꯛ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯂꯥꯛꯂꯦ ꯌꯨꯝ ꯇꯝꯗ ꯆꯪꯁꯤꯜꯂꯛꯂꯦ ꯁꯨꯃꯥꯡ ꯑꯗꯨꯗ ꯊꯥꯒꯣꯏꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯃꯈꯣꯜ ꯊꯣꯛꯅ ꯍꯥꯏ ꯊꯥꯒꯣꯏ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯪꯅ ꯃꯄꯥꯟꯁꯤꯗ ꯌꯥꯡꯀꯣꯛꯑꯣ ꯀꯩꯌꯣ ꯇꯧꯔꯝꯂꯤꯁꯤꯕꯨ ꯀꯔꯤꯅꯣ ꯊꯥꯒꯣꯏ ꯅꯪꯒꯤꯁꯤꯕꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯊꯥꯒꯣꯏꯗꯨ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯃꯃꯤꯠ ꯑꯗꯨ ꯁꯠ ꯄꯥꯡꯊꯣꯔꯛꯂꯤ ꯐꯠ ꯍꯦꯛ ꯌꯦꯡꯊꯣꯛꯏ ꯅꯥꯀꯜꯗ ꯃꯆꯦ ꯇꯣꯝꯕꯤꯅ ꯇꯤꯡꯉꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯍꯦꯛ ꯎꯔꯦ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯇꯣꯝꯕꯤꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏ ꯊꯥꯒꯣꯏ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯕꯨ ꯅꯠꯇꯦ ꯌꯥꯡꯀꯣꯛ ꯑꯁꯤꯗ ꯑꯩꯗꯤ ꯌꯥꯝꯅ ꯆꯤꯡꯅꯔꯦꯕꯣ ꯊꯥꯒꯣꯏ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯣ ꯃꯍꯥꯛ ꯈꯪꯗ꯭ꯔꯦ ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯀꯣꯛ ꯉꯥꯎꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯆꯦ ꯇꯣꯝꯕꯤꯅ ꯁꯣꯏꯗꯅ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯆꯤꯡꯅꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯑꯣꯏꯅ ꯍꯦꯛꯇ ꯈꯨꯝꯖꯤꯜꯂꯤ ꯏꯆꯦ ꯅꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯏꯗꯨ ꯅꯥꯗꯨꯅ ꯂꯩꯔꯕ ꯉꯁꯥꯏ ꯑꯩꯅ ꯃꯥꯏꯕ ꯑꯃ ꯌꯦꯡꯂꯨꯕꯅꯤ ꯃꯥꯏꯕꯗꯨꯅ ꯉꯁꯤꯗꯤ ꯅꯨꯃꯤꯗꯥꯡ ꯑꯁꯦ ꯊꯕꯛ ꯑꯆꯤꯟꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯂꯥꯛꯄ ꯌꯥꯔꯔꯣꯏꯅ ꯍꯥꯏꯔꯛꯑꯕ ꯏꯆꯥꯅꯨꯄꯤꯒꯤ ꯑꯅꯥꯕ ꯑꯁꯤꯗꯤ ꯐꯤꯕꯝ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯩꯅ ꯑꯣꯏꯅ ꯉꯁꯥꯏ ꯃꯥꯏꯕꯗꯨꯅ ꯇꯧ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯊꯕꯛꯁꯤꯡ ꯑꯗꯣ ꯑꯩꯅ ꯑꯗꯨ ꯈꯔ ꯇꯧꯕꯅꯤꯗ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯏꯆꯝ ꯆꯝꯊꯣꯛꯈ꯭ꯔꯦ ꯍꯥꯟꯅꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯆꯤꯡꯅꯔꯝꯕꯅꯤ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯔꯤꯅꯣ ꯋꯥꯈꯜ ꯌꯥꯝꯅꯕꯨ ꯈꯜꯂꯨꯔꯦ ꯅꯠꯇꯦ ꯅꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯏ ナꯏ ꯍꯥꯏꯔꯤꯁꯤꯕꯨ ꯀꯌꯥꯝ ꯀꯟꯅ ꯅꯥꯔꯤꯅꯣ ꯀꯔꯤ ꯑꯣꯏꯅ ꯅꯥꯔꯤꯅꯣꯕ ꯑꯩꯈꯣꯏꯗꯤ ꯄꯥꯎꯒ ꯑꯝꯇ ꯇꯥꯗꯦꯅꯦ ꯌꯥꯝ ꯀꯟꯅ ꯉꯝꯗꯕꯕꯨꯗꯤ ꯅꯠꯇꯦꯗ ꯑꯗꯨꯗ ꯃꯃꯥ ꯑꯩꯅ ꯁꯨꯝ ꯅꯥꯕ ꯌꯥꯄꯣꯠꯇꯦ ꯂꯥꯏ ꯍꯦꯛꯇꯅꯦ ꯁꯠ ꯈꯨꯔꯨꯝꯊꯣꯛꯎ ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯌꯥꯅꯤ ꯏꯆꯦ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯑꯋꯥꯡꯒꯤ ꯅꯅꯦꯗꯣ ꯉꯁꯥꯏ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯥꯒꯩ ꯑꯁꯤ ꯃꯥꯡꯂꯦ ꯑꯁꯤ ꯍꯥꯏꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯍꯥꯏꯕꯕꯨꯗꯤ ꯌꯥꯕꯅꯦꯕ ꯑꯗꯨꯗ ꯑꯩꯅ ꯄꯥꯎꯁꯦ ꯉꯁꯤꯒꯤ ꯑꯣꯏꯕꯁꯤꯗ ꯍꯥꯏꯍꯧꯔꯒꯦꯅ ꯍꯦꯛꯇ ꯂꯥꯛꯑꯕ ꯏꯅꯦꯗꯨꯕꯣ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯃꯁꯥ ꯈꯔ ꯉꯝꯗꯦ ꯍꯥꯏꯕꯗꯤ ꯄꯥꯎ ꯇꯥꯏ
ꯄꯥꯎꯁꯦ ꯏꯆꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯣ ꯑꯣ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ ꯄꯥꯎꯁꯦ ꯇꯥꯕꯗ ꯑꯩꯗꯤꯅꯦ ꯀꯞꯄꯨ ꯀꯞꯂꯨꯔꯕꯅꯤ ꯐꯈ꯭ꯔꯕꯅꯤꯗ ꯃꯍꯥꯛꯇꯣ ꯌꯥꯝ ꯐꯕꯅꯤ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯏꯃꯥ ꯏꯆꯥꯕꯨ ꯏꯅꯦ ꯑꯗꯨꯅ ꯇꯣꯏꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯕꯅꯤ ꯅꯨꯡꯁꯤꯕꯅꯤꯗ ꯃꯍꯥꯛꯇꯣ ꯑꯩꯁꯨ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯑꯁꯤꯕ ꯍꯪꯕ ꯆꯠꯂꯨꯒꯦ ꯑꯗꯨꯗꯤ ꯍꯌꯦꯡꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯅꯔꯒ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤ ꯉꯟꯇꯥꯅ ꯆꯠꯁꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦꯀꯣ ꯍꯌꯦꯡꯗꯣ ꯉꯟꯅ ꯆꯠꯁꯤꯀꯣ ꯍꯣꯏ ꯏꯆꯦ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯕꯤ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛ ꯍꯦꯛ ꯆꯠꯈꯤꯕꯗ ꯊꯥꯒꯣꯏ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯍꯩꯖꯍꯧꯏ ꯀꯗꯣꯝꯗꯒꯤꯅꯣ ꯐꯠ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯑꯦ ꯍꯥꯏꯕꯅꯤꯗ ꯁꯤꯕꯨ ꯁꯤꯔꯝꯃꯣꯏꯗ꯭ꯔꯕ ꯑꯩꯕꯨ ꯑꯩꯅ ꯆꯤꯟꯗꯣꯜ ꯂꯩꯇꯣꯟ ꯈꯔ ꯐꯔꯝꯕꯒꯤ ꯊꯋꯥꯏ ꯑꯁꯤ ꯍꯤꯡꯍꯧꯕꯒꯤ ꯋꯥꯅꯤ ꯌꯥꯡꯀꯣꯛ ꯑꯁꯤꯅ ꯀꯔꯤꯅꯤ ꯁꯣꯏꯗꯅꯅꯦ ꯏꯆꯦꯗꯨꯅ ꯆꯤꯡꯗꯤ ꯆꯤꯡꯅꯔꯝꯗꯣꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯈꯨꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯈꯔ ꯃꯈꯩꯗꯤ ꯆꯤꯡꯅꯕ ꯐꯔꯝꯃꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯕꯗꯨꯗ ꯃꯥꯅ ꯌꯥꯔꯝꯂꯕꯗꯤꯅꯦ ꯀꯩꯁꯨ ꯊꯣꯛꯑꯝꯃꯣꯏꯗꯕꯅꯦꯕ ꯃꯥꯅ ꯃꯄꯥꯟꯁꯤꯗ ꯂꯩꯗꯨꯅ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯗꯣ ꯈꯔ ꯌꯦꯡꯉꯝꯃꯗꯤ ꯐꯔꯝꯃꯣꯏꯗ꯭ꯔꯕꯁꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯐꯔꯣꯏꯗꯧꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯡꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯍꯧꯗꯣꯛꯏ ꯂꯤꯛꯂꯥꯏ ꯅꯪ ꯑꯝꯇ ꯍꯧꯒꯠꯂꯨꯁꯦ ꯅꯪ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯍꯧꯒꯠꯂꯨ ꯂꯤꯛꯂꯥꯏꯗꯨ ꯎꯏꯔꯣꯟ ꯇꯨꯝꯊꯕꯗ ꯉꯥꯏꯔꯤ ꯃꯃꯥꯅ ꯑꯗꯨꯝꯅ ꯈꯣꯟꯐꯝ ꯀꯥꯏꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯀꯩꯅꯣ ꯏꯃꯥ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯑꯩꯕꯨ ꯍꯧꯗꯣꯛꯄꯤꯔꯛꯏꯁꯤꯕꯣ ꯅꯆꯥ ꯑꯩ ꯇꯨꯝꯂꯦꯕ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯅꯪꯕꯨ ꯁꯣꯅꯣ ꯆꯨꯕ꯭ꯔꯕ ꯑꯩꯗꯤꯕꯨꯀꯣ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯍꯧꯔꯀꯥꯟꯁꯤꯗ ꯊꯥꯒꯣꯏꯅ ꯄꯥꯎ ꯇꯝꯃꯤ ꯐꯔꯦꯅꯤꯕ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯃꯄꯥꯟꯗ ꯂꯩꯌꯣꯅ ꯍꯥꯏꯕꯗꯨꯗ ꯅꯪꯅ ꯂꯩꯔꯝꯂꯕꯗꯤ ꯁꯤ ꯊꯣꯛꯈꯤꯗ꯭ꯔꯣ ꯁꯤ ꯊꯣꯛꯈꯤꯗ꯭ꯔꯕ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯌꯦꯡꯉꯨ ꯑꯩꯅ ꯏꯊꯟꯇ ꯃꯄꯥꯟꯗꯨꯗ ꯀꯟꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯂꯤꯉꯩꯗꯨꯗ ꯅꯃꯥꯕꯣꯛ ꯇꯣꯝꯕꯤꯗꯣ ꯐꯨꯠ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯑꯦ ꯑꯩꯅ ꯇꯧꯕꯁꯤꯡ ꯑꯗꯣ ꯃꯥꯅ ꯂꯣꯏ ꯎꯈ꯭ꯔꯦ ꯃꯥꯅ ꯁꯣꯏꯗꯅ ꯆꯤꯡꯅꯈ꯭ꯔꯅꯤ ꯂꯤꯛꯂꯥꯏꯅ ꯇꯨꯝꯂꯤ ꯈꯨꯝꯃꯤ ꯑꯁ ꯑꯗꯨꯒꯤꯕꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯃꯥ ꯀꯔꯤꯝ ꯄꯥꯈꯠꯂꯨꯅꯨ ꯀꯌꯥꯗ ꯂꯥꯏꯅ ꯍꯥꯏꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯅꯪ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪ ꯇꯨꯝꯕ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯕꯨꯀꯣ ꯅꯪ ꯍꯥꯏꯁꯤꯅꯤ ꯅꯪ ꯍꯣꯏ ꯌꯥꯔꯦ ꯏꯃꯥ ꯑꯩ ꯑꯝꯇ ꯇꯨꯝꯈꯤꯒꯦ ꯏꯃꯥꯒꯤ ꯋꯥꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯍꯥꯏꯔꯣ ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦꯕ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯑꯅꯨꯀꯣ ꯑꯣ ꯇꯨꯝꯃꯨ ꯅꯪ ꯇꯨꯝꯃꯨ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯃꯤꯍꯨꯜ ꯑꯗꯨ ꯆꯣꯡꯅ ꯃꯍꯥꯛ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯩ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯊꯣꯛꯀ ꯊꯥꯛꯀ ꯇꯧꯗꯨꯅ ꯂꯩꯔꯛꯂꯤ ꯂꯤꯛꯂꯥꯏꯁꯨ ꯃꯥꯅ ꯉꯝꯕ ꯃꯑꯣꯡꯗ ꯅꯨꯄꯥ ꯀꯌꯥꯗꯒꯤ ꯈꯦꯠꯇꯨꯅ ꯆꯥꯔꯤ ꯅꯨꯄꯥꯁꯤꯡꯗ ꯃꯍꯥꯛꯅ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯁꯥꯍꯟ ꯁꯦꯜ ꯊꯨꯝ ꯑꯣꯏꯅ ꯈꯔ ꯂꯧ ꯃꯍꯥꯛꯅ ꯃꯅꯤꯡ ꯇꯧꯔꯤ ꯅꯣꯡꯃ ꯀꯩꯊꯦꯜꯗꯅꯤ ꯂꯤꯛꯂꯥꯏꯒ ꯁꯅꯥꯍꯜꯒ ꯀꯩꯊꯦꯜꯗ ꯂꯩꯔꯤ ꯂꯤꯛꯂꯥꯏꯅ ꯁꯅꯥꯍꯜꯗ ꯐꯤ ꯑꯃꯠꯇ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯀꯩꯊꯦꯜꯗ ꯃꯈꯣꯏ ꯑꯅꯤ ꯆꯠꯄꯅꯤ ꯐꯤ ꯌꯣꯟꯕ ꯄꯣꯂꯛ ꯑꯃꯗ ꯆꯪꯗꯨꯅ ꯂꯤꯛꯂꯥꯏꯅ ꯐꯤ ꯀꯟꯅ ꯈꯜꯂꯤ ꯁꯅꯥꯍꯜꯅ ꯍꯥꯏ ꯂꯤꯛꯂꯥꯏ ꯅꯪꯅ ꯑꯄꯥꯝꯕ ꯐꯤ ꯑꯗꯨꯝ ꯈꯜꯂꯣ 2 ꯑꯣꯏꯁꯨ 3 ꯑꯣꯏꯁꯨ ꯑꯗꯨꯝ ꯈꯜꯂꯣ ꯉꯁꯤꯗꯤ ꯅꯪꯅ ꯑꯄꯥꯝꯕ ꯃꯈꯩ ꯑꯩꯅ ꯂꯣꯏꯅ ꯂꯩꯔꯗꯕꯅꯤ ꯂꯤꯛꯂꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯥꯅꯤꯗ ꯑꯃꯈꯛꯇ ꯑꯗꯨꯝ ꯈꯟꯒꯦ ꯑꯩ ꯂꯩꯁꯤꯗꯤ ꯅꯪꯒꯤ ꯅꯅꯤꯡ ꯑꯩꯅ ꯂꯣꯏꯅ ꯊꯨꯡꯍꯟꯗꯣꯏꯅꯤ ꯈꯜꯂꯣ ꯂꯤꯛꯂꯥꯏꯅ ꯐꯤꯗꯨ ꯀꯟꯅ ꯈꯜꯂꯤ ꯑꯉꯥꯡꯕ ꯐꯤ ꯑꯃ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯃꯗꯨꯕꯨ ꯐꯖꯕ꯭ꯔꯥ ꯍꯥꯏꯅ ꯁꯅꯥꯍꯜꯗ ꯍꯪꯉꯤ ꯁꯤꯒꯤ ꯐꯤꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯑꯝꯇ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯉꯥꯡꯕ ꯃꯆꯨꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯐꯖꯕ꯭ꯔꯥꯕ ꯁꯅꯥꯍꯜꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯐꯖꯒꯅꯤ ꯅꯪꯉꯣꯟꯗ ꯏꯜꯂꯒꯅ ꯐꯤꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯗꯣꯏꯅꯤ ꯑꯗꯨ ꯑꯣꯏꯗꯤ ꯅꯪꯅꯁꯨ ꯐꯖꯅꯤ ꯍꯥꯏꯔꯕꯅꯤꯅ ꯐꯤꯁꯦ ꯁꯤ ꯑꯣꯏꯅ ꯂꯧꯔꯁꯤꯀꯣ ꯀꯩꯅꯣ ꯑꯃꯈꯛꯇ ꯑꯣꯏꯅ ꯂꯩꯔꯒꯦ ꯍꯥꯏꯔꯣ 2 3 ꯂꯩꯌꯨ ꯍꯥꯏꯔꯒ ꯁꯤꯃ ꯇꯣꯉꯥꯟꯅ ꯊꯝꯃꯨ ꯑꯇꯣꯞꯄ ꯑꯃꯒ ꯈꯜꯂꯨ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯩꯊꯦꯜꯗ ꯂꯥꯛꯂꯤꯕ ꯄꯤꯕꯥꯅ ꯂꯤꯛꯂꯥꯏꯅ ꯐꯤ ꯈꯜꯂꯤꯕꯗꯨ ꯍꯦꯛ ꯎꯔꯦ ꯃꯇꯥꯎ ꯊꯣꯏꯕꯗ ꯃꯥꯅ ꯍꯥꯏ ꯏꯇꯥꯎ ꯂꯤꯛꯂꯥꯏꯗꯤ ꯑꯁꯤꯗ ꯂꯩꯔꯦꯅꯦ ꯀꯩꯊꯦꯜꯗ ꯂꯥꯛꯏ ꯃꯥꯜꯂꯦ ꯃꯥꯏ ꯃꯅꯥꯛꯇ ꯑꯝꯇ ꯆꯪꯉꯨꯁꯤ ꯂꯥꯎꯍꯦ ꯊꯣꯏꯕꯅ ꯑꯃꯨꯛ ꯍꯥꯏ ꯉꯥꯏꯈꯣꯅꯤ ꯏꯇꯥꯎ ꯃꯥꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯅꯥꯅꯣ ꯌꯥꯝ ꯅꯛꯅꯁꯨ ꯂꯩꯃꯤꯟꯅꯩ ꯅꯪꯅ ꯍꯥꯟꯅ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯈꯪꯗꯦꯕꯣ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣ ꯍꯣꯏꯁꯦ ꯆꯪꯁꯤꯜꯂꯒ ꯍꯦꯛꯇ ꯍꯪꯉꯒ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯁꯤꯜꯂꯤ ꯄꯤꯕꯥꯅ ꯂꯤꯛꯂꯥꯏꯒꯤ ꯃꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯤꯛꯂꯥꯏꯕꯨ ꯀꯧꯏ ꯂꯤꯛꯂꯥꯏ ꯅꯪ ꯐꯤ ꯂꯩꯔꯣ
ꯂꯤꯛꯂꯥꯏꯗꯨ ꯃꯃꯥꯏꯁꯤꯗ ꯂꯩꯊꯣꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯤꯕꯥꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯏꯕꯨꯡ, ꯄꯤꯕꯥꯅ ꯍꯪꯉꯤ, ꯅꯨꯄꯥꯁꯤꯅ ꯀꯅꯥꯅꯣ? ꯅꯕꯨꯡꯁꯤꯡꯂꯥ? ꯅꯪꯕꯨ ꯅꯪꯒꯤꯗꯤ ꯅꯕꯨꯡ ꯑꯝꯇ ꯂꯩꯇꯦꯅ ꯍꯥꯏꯗꯥꯏꯅꯦ? ꯁꯅꯥꯍꯜꯁꯨ ꯏꯪꯒꯪꯒꯛꯂꯦ ꯂꯤꯛꯂꯥꯏꯗ ꯌꯦꯡꯗꯨꯅ ꯃꯥꯅꯁꯨ ꯍꯪꯉꯤ, ꯂꯤꯛꯂꯥꯏ, ꯃꯥꯗꯤ ꯀꯅꯥꯅꯣ? ꯂꯤꯛꯂꯥꯏꯗꯨ ꯈꯨꯝꯐꯝ ꯑꯃ ꯈꯪꯗꯦ, ꯇꯧꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯑꯣꯏꯅ ꯂꯩ꯫ ꯄꯤꯕꯥꯅ ꯑꯣꯏꯅ ꯈꯨꯝꯃꯤ, ꯑꯩꯕꯨꯗꯤ ꯂꯤꯛꯂꯥꯏꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯖꯔꯤꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ꯫ ꯑꯗꯣ ꯁꯣꯝꯗꯤ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯁꯅꯥꯍꯜꯅ ꯂꯤꯛꯂꯥꯏꯗ ꯑꯃꯨꯛ ꯍꯥꯏ, ꯀꯩꯅꯣ ꯂꯤꯛꯂꯥꯏ, ꯅꯨꯄꯥꯁꯤꯅ ꯍꯥꯏꯁꯦ? ꯃꯥꯅ ꯍꯥꯏꯁꯦ ꯀꯩꯅꯣꯕ? ꯄꯤꯕꯥꯅ ꯑꯃꯨꯛ, ꯁꯣꯝꯗꯤ ꯂꯤꯛꯂꯥꯏꯒꯤ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯁꯅꯥꯍꯜꯁꯨ ꯑꯁꯦꯡꯕꯗꯨ ꯈꯨꯝꯃꯤ, ꯑꯩ ꯂꯤꯛꯂꯥꯏꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯥꯅ ꯐꯤ ꯈꯔ ꯂꯩꯕꯤꯌꯨ ꯍꯥꯏꯕꯒꯤ ꯑꯩꯒ ꯃꯥꯒ ꯐꯤ ꯂꯩꯔꯝꯂꯤꯁꯤꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯄꯤꯕꯥ ꯈꯪꯁꯥꯎ ꯁꯥꯎꯏ, ꯀꯩꯅꯣꯗ ꯁꯣꯝꯅ ꯍꯥꯏꯁꯤꯕꯣ? ꯂꯤꯛꯂꯥꯏꯗꯤ ꯑꯩꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯕꯅꯤ꯫ ꯑꯗꯣꯝꯒꯤ ꯋꯥꯗꯣ ꯑꯣꯟꯅꯔꯦ, ꯂꯤꯛꯂꯥꯏꯗꯤ ꯑꯩꯒ ꯅꯨꯡꯁꯤꯅꯔꯤꯕꯅꯤ꯫ ꯍꯦꯔꯥ, ꯑꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯥꯗ? ꯂꯤꯛꯂꯥꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯂꯤꯛꯂꯥꯏ, ꯑꯁꯦꯡꯕꯗꯨ ꯅꯪ ꯍꯥꯏꯌꯨ꯫ ꯅꯪꯅ ꯐꯤ ꯐꯅꯦꯛ ꯂꯩꯕ ꯄꯥꯝꯂꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯂꯣꯏꯅ ꯂꯩꯕꯤꯒꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯃꯤꯉꯣꯟꯗ ꯍꯥꯏꯔꯝꯃꯤꯁꯤꯕꯣ? ꯁꯅꯥꯍꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯂꯤꯛꯂꯥꯏ, ꯀꯩꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ? ꯑꯁꯦꯡꯕꯗꯨ ꯈꯨꯝꯃꯨ, ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ? ꯅꯨꯄꯥ ꯑꯁꯤꯅ ꯅꯪꯒ ꯅꯨꯡꯁꯤꯅꯕꯅꯤ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯂꯕ꯭ꯔꯥ? ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯑꯩ ꯅꯠꯇꯕ ꯅꯪꯒ ꯈꯪꯅꯕ ꯅꯨꯄꯥ ꯑꯝꯇ ꯂꯩꯇꯦꯅ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯄꯤꯕꯥꯅ ꯁꯅꯥꯍꯜꯗ, ꯃꯔꯨꯞ ꯍꯥꯏꯒꯗ꯭ꯔꯥ? ꯂꯤꯛꯂꯥꯏꯅ ꯅꯪꯉꯣꯟꯗ ꯐꯥꯒꯤ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯤꯛꯂꯥꯏꯒꯤꯗꯤ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯅ ꯍꯥꯟꯅ ꯈꯪꯗꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ, ꯉꯁꯤꯗꯒꯤꯗꯤ ꯈꯪꯕꯤꯔꯣ, ꯂꯤꯛꯂꯥꯏꯁꯦ ꯑꯩꯒꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯂꯤꯛꯂꯥꯏ, ꯑꯩꯈꯣꯏ ꯑꯅꯤꯇ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯝꯇ ꯁꯥꯔꯁꯤ, ꯂꯥꯛꯑꯣ꯫ ꯃꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯉꯤ꯫ ꯂꯤꯛꯂꯥꯏꯗꯤ ꯃꯆꯤꯟ ꯑꯗꯨꯗꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯈꯨꯝꯕ ꯉꯝꯗ꯭ꯔꯤ꯫ ꯁꯅꯥꯍꯜ, ꯂꯤꯛꯂꯥꯏꯒꯤ ꯃꯈꯨꯠ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯦꯛ ꯇꯥꯞ ꯄꯥꯏꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯈꯪꯁꯥꯎ ꯁꯥꯎꯏ, ꯍꯦ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡꯗ ꯇꯥꯞ ꯍꯦꯛꯇ ꯄꯥꯏꯔꯤꯕꯗꯤ? ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯑꯣ꯫ ꯀꯩꯅꯣ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯖꯕꯅꯤ꯫ ꯅꯪꯕꯨ ꯅꯊꯧ ꯂꯩꯇꯕ ꯃꯤꯔꯣ? ꯅꯊꯧ ꯇꯧꯖꯧꯁꯨ ꯆꯠꯂꯣ꯫ ꯃꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ꯫ ꯑꯩꯅ ꯂꯨꯅ ꯆꯥꯅ ꯈꯟꯖꯔꯤꯕ ꯃꯍꯥꯛꯇ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡ ꯑꯁꯤꯗ ꯅꯪꯅ ꯍꯦꯛꯇꯒ ꯄꯥꯏꯔꯒ ꯆꯤꯡꯉꯗꯅ? ꯄꯤꯕꯥꯁꯨ ꯍꯦꯛꯇ ꯍꯥꯏꯔꯛꯏ, ꯆꯤꯡꯉꯦ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯆꯤꯡꯉꯗꯤ ꯆꯤꯡꯉꯦ꯫ ꯑꯍꯣꯏꯅ ꯑꯗꯨꯝ ꯆꯤꯡꯉꯤ꯫ ꯁꯅꯥꯍꯜꯗꯨ ꯁꯥꯎꯕ ꯍꯦꯟꯃꯜꯂꯛꯇꯨꯅ, ꯑꯗꯨ ꯑꯣꯏꯔꯗꯤ, ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯤꯟ ꯑꯗꯨꯅ ꯄꯤꯕꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯍꯦꯛꯇ ꯊꯤꯟꯖꯤꯜꯂꯤ꯫ ꯄꯤꯕꯥꯁꯨ ꯁꯥꯎꯅ ꯃꯈꯨꯠ ꯍꯜꯂꯤ꯫ ꯂꯤꯛꯂꯥꯏꯒꯤ ꯍꯥꯛꯇꯛꯇ ꯃꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜ ꯃꯌꯥꯏ ꯑꯗꯨꯗ ꯈꯨꯠ ꯊꯥꯗꯨꯅ ꯀꯟꯅ ꯈꯠꯅꯔꯤ꯫ ꯂꯤꯛꯂꯥꯏꯗꯤ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯃꯄꯨꯛꯅꯤꯡꯗ ꯍꯥꯏꯖꯩ, ꯉꯁꯤꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯄꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁ, ꯍꯩꯗꯤꯕꯀꯣ, ꯀꯩꯊꯦꯜ ꯃꯌꯥꯏ ꯑꯁꯤꯗ ꯀꯩꯅꯣꯕ ꯃꯈꯣꯏ ꯑꯅꯤꯅ ꯀꯟꯅ ꯈꯠꯅꯔꯤ꯫ ꯑꯩꯕꯨ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯕ ꯆꯨꯝꯗ꯭ꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯟꯅ ꯈꯠꯅꯔꯤꯉꯩꯁꯤꯗ ꯑꯩ ꯊꯨꯅ ꯆꯠꯍꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯑꯣꯏꯅ ꯈꯟꯗꯨꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯃꯐꯝ ꯑꯃꯗ ꯐꯨꯠ ꯐꯥꯎꯗꯣꯛꯇꯨꯅ ꯃꯍꯥꯛ ꯊꯨꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯅꯔꯤꯕ ꯑꯗꯨ ꯀꯟꯅ ꯈꯥꯝꯇꯣꯛꯂꯤ꯫ ꯃꯤꯑꯣꯏ ꯈꯔ ꯆꯪꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯤꯕꯗꯨ ꯈꯥꯝꯇꯣꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯈꯠꯅꯕꯗꯨ ꯇꯣꯛꯂꯦ꯫ ꯈꯠꯅꯕ ꯂꯣꯏꯗꯨꯅ ꯍꯟꯅ ꯌꯦꯡꯂꯛꯄꯗ ꯂꯤꯛꯂꯥꯏꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯤꯛꯂꯥꯏꯕꯨ ꯀꯧꯗꯨꯅ ꯊꯤ, ꯂꯤꯛꯂꯥꯏ, ꯂꯤꯛꯂꯥꯏ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯃꯁꯤꯗ ꯊꯣꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏ, ꯏꯇꯥꯎ ꯑꯅꯤꯃꯛ ꯑꯃꯨꯛꯇ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯈꯣ꯫ ꯍꯧꯖꯤꯛꯀꯤ ꯂꯤꯛꯂꯥꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯣ ꯃꯕꯨꯛꯆꯦꯜ ꯂꯦꯞꯇꯕ ꯅꯨꯄꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯅꯈꯣꯏ ꯑꯅꯤꯅ ꯀꯩꯊꯦꯜ ꯃꯌꯥꯏꯁꯤꯗ ꯈꯠꯅꯔꯤꯕꯁꯦ ꯈꯥꯝꯇꯣꯛꯄꯒꯤ ꯃꯍꯨꯠꯇ ꯅꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯤꯉꯩ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯆꯦꯟꯈ꯭ꯔꯦꯗꯅ꯫ ꯃꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯑꯣꯏꯅ, ꯍꯥ, ꯂꯤꯛꯂꯥꯏ ꯆꯦꯟꯈ꯭ꯔꯕ? ꯃꯈꯣꯏ ꯑꯅꯤ ꯃꯤꯠꯀ ꯌꯦꯡꯅꯩ, ꯑꯗꯨꯒ ꯑꯃꯨꯛ, ꯂꯤꯛꯂꯥꯏ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯊꯣꯏꯕꯅ ꯑꯃꯨꯛ ꯍꯥꯏ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯊꯥꯖꯕ ꯌꯥꯕ ꯅꯨꯄꯤ ꯑꯃꯗꯤ ꯃꯥꯟꯗꯦꯗ꯫ ꯃꯈꯣꯏ ꯑꯅꯤ ꯃꯀꯣꯛ ꯉꯥꯏꯍꯥꯛ ꯉꯥꯎꯏ꯫ ꯇꯥꯟꯖꯥꯁꯤꯗ ꯀꯩꯊꯦꯜ ꯐꯝꯕꯤ ꯆꯥꯏꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯄꯤꯕꯥꯒ ꯁꯅꯥꯍꯜꯒꯗ ꯍꯥꯏ, ꯏꯕꯨꯡꯉꯣ, ꯏꯟꯗꯣꯝꯆꯥꯅꯦ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ, ꯅꯈꯣꯏ ꯑꯅꯤ ꯑꯝꯇ ꯇꯥꯕꯤꯌꯨ꯫ ꯍꯧꯖꯤꯛꯀꯤ ꯂꯤꯛꯂꯥꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯌా ꯋꯥꯌꯣꯡ ꯆꯥꯕ ꯅꯨꯄꯤ ꯅꯠꯇꯦꯀꯣ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯇ ꯂꯩꯕꯅꯤ꯫ ꯃꯃꯥꯗꯨꯁꯨ ꯌꯥꯝꯅ ꯐꯠꯇꯕꯅꯤ꯫ ꯂꯣꯟꯅ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯩ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ꯫
ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯥꯒꯤ ꯑꯆꯦꯡꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯍꯨꯔꯥꯟꯕ ꯐꯥꯁꯤ ꯍꯥꯏꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯅꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯁꯨ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯀꯣꯏꯔꯒ ꯅꯨꯄꯥꯗꯒꯤ ꯈꯦꯠꯇꯣꯛꯇꯨꯅ ꯆꯥꯊꯣꯛꯂꯤꯕꯅꯤ꯫ ꯅꯠꯇꯦ, ꯂꯤꯛꯂꯥꯏꯅ ꯅꯈꯣꯏ ꯑꯅꯤꯗꯒꯤ ꯀꯔꯤ ꯀꯔꯤꯗꯤ ꯈꯦꯠꯈ꯭ꯔꯦ? ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯃꯁꯤꯗ ꯄꯤꯕꯥꯅ ꯈꯨꯝꯃꯤ, ꯏꯟꯗꯣꯝꯆꯥ, ꯑꯩꯉꯣꯟꯗꯒꯤꯗꯤ ꯃꯥꯅ ꯁꯅꯥꯒꯤ ꯂꯤꯛ ꯑꯃꯒ ꯈꯨꯗꯣꯞ ꯑꯃꯒ ꯈꯦꯠꯈ꯭ꯔꯦ꯫ ꯁꯅꯥꯍꯜꯅ ꯑꯃꯨꯛ, ꯑꯩꯉꯣꯟꯗꯒꯤꯗꯤ ꯐꯅꯕꯨ ꯌꯥꯝꯂꯦꯗ, ꯁꯦꯜꯕꯨ ꯑꯣꯏꯅ ꯂꯧꯕꯋꯣ, ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯂꯩꯗꯕ ꯄꯣꯠꯁꯛ ꯑꯝꯇꯕꯨ ꯂꯩꯇ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯒ ꯆꯥꯏꯕꯤꯅ ꯅꯣꯛꯂꯗꯨꯅ, ꯃꯥꯗꯤ ꯑꯄꯪꯕ ꯅꯈꯣꯏ ꯑꯅꯤꯗꯒꯤ ꯐꯅ ꯌꯥꯝꯅ ꯈꯦꯠꯈ꯭ꯔꯕꯣꯏꯔꯦꯀꯣ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯌꯥꯗꯒꯤꯁꯨ ꯃꯍꯥꯛꯅ ꯀꯌꯥ ꯑꯃꯅꯤ ꯈꯦꯠꯂꯝꯗꯣꯏꯁꯦ꯫ ꯏꯕꯨꯡꯉꯣꯁꯦꯡ, ꯑꯁꯤꯒꯨꯝꯕ ꯅꯨꯄꯤ ꯑꯁꯤꯒꯗꯤꯅꯦ ꯅꯈꯣꯏ ꯈꯛ ꯈꯪꯅꯔꯨꯅꯨꯀꯣ, ꯃꯍꯥꯛ ꯀꯣꯏꯕꯗ ꯏꯃꯨꯡ ꯃꯨꯠꯀꯅꯤꯀꯣ꯫ ꯏꯟꯗꯣꯝꯆꯥꯅ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯗ ꯍꯥꯏꯕꯁꯦ ꯌꯥꯝ ꯐꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯁꯨꯡꯈꯟ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯌꯥꯝ ꯉꯝꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯅꯨꯄꯥꯗꯒꯤ ꯈꯦꯠꯇꯣꯛꯂꯒ ꯆꯥꯕ ꯅꯨꯄꯤ ꯑꯣꯏꯔꯝꯂꯦ꯫ ꯄꯤꯕꯥꯅ ꯁꯅꯥꯍꯜꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏ, ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯀꯌꯥꯗ ꯄꯪꯂꯨꯔꯕꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯃꯥꯒꯨꯝꯕꯤ ꯑꯣꯏꯖ ꯑꯣꯏꯊꯛ ꯊꯤꯕꯤ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛ ꯍꯦꯛꯇ ꯈꯠꯅꯔꯨꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤ ꯑꯁꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯀꯣꯏꯔꯣꯏꯁꯤꯀꯣ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯁꯥꯎꯅꯕ ꯌꯥꯗꯦ, ꯃꯥꯒꯨꯝꯕꯤ ꯅꯨꯄꯤ ꯀꯣꯏꯔꯔꯣꯏꯁꯦ, ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇ ꯂꯦꯡꯒꯣꯟꯅꯁꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯦꯡꯒꯣꯟꯃꯤꯟꯅꯩ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯤꯛꯂꯥꯏ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯤ꯫ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯃꯥꯅ ꯍꯥꯏꯖꯩ, ꯁꯤꯕꯨ ꯁꯤꯔꯝꯅꯤꯗ, ꯃꯗꯨꯒꯤ ꯄꯤꯕꯥ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ, ꯐꯨꯠ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯑꯦ꯫ ꯑꯩ ꯎꯔꯁꯨ ꯀꯔꯤ ꯇꯧꯕꯩꯅꯣꯕ ꯃꯥꯅ ꯑꯩꯅꯥꯛꯇ ꯆꯪꯉꯛꯏꯗꯨꯕꯣ? ꯄꯨꯂꯞ ꯍꯦꯛꯇ ꯆꯣꯞꯃꯤꯟꯅꯔꯦꯗꯅ꯫ ꯃꯈꯣꯏ ꯑꯅꯤ ꯈꯠꯅꯍꯧꯕꯗꯨꯕꯨ ꯇꯣꯛꯅꯈ꯭ꯔꯕ ꯖꯥꯠꯂꯥ? ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ, ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯖꯔꯝꯃꯁꯅꯤ, ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ꯫ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯌꯥꯝ ꯐꯠꯇ꯭ꯔꯗꯅ, ꯁꯤꯕꯨ ꯀꯩꯗꯧꯏ ꯍꯥꯏꯕꯒꯦ? ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯃꯍꯧꯁꯥꯒꯨꯝ ꯍꯤꯡꯂꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯤꯛꯂꯥꯏꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯃꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯑꯃꯠꯇꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯇ꯭ꯔꯦ꯫ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯇ꯭ꯔꯕꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯊꯟꯇ ꯍꯥꯏꯖꯩ, ꯀꯩꯅꯣ ꯍꯟꯗꯛꯁꯤꯗ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯝꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯂꯣꯏꯅ ꯂꯥꯞꯊꯣꯛꯈ꯭ꯔꯤꯕ? ꯑꯩꯅꯗꯤ ꯃꯈꯣꯏꯗꯒꯤ ꯈꯔ ꯈꯦꯠꯇꯣꯛꯀꯦꯅ ꯇꯧꯔꯤ꯫ ꯑꯩꯁꯤꯕꯨ ꯑꯩꯒꯤ ꯁꯛꯁꯦ ꯍꯧꯖꯤꯛꯄꯨ ꯊꯤꯖꯤꯜꯂꯕ ꯖꯥꯠꯂꯥ? ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯅꯨꯃꯤꯗꯥꯡꯗꯅꯤ꯫ ꯊꯥꯒꯣꯏꯗꯨ ꯃꯤꯅ ꯂꯥꯏ ꯈꯨꯔꯨꯝꯕꯤꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯕꯗꯒꯤ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯃꯥꯅ ꯍꯥꯏꯖꯩ, ꯃꯁꯤꯒꯤ ꯃꯆꯥ ꯑꯁꯤꯅꯅꯦ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯕ꯫ ꯑꯩꯕꯨ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯏꯆꯦꯗꯣ ꯑꯃꯨꯛ ꯐꯥꯎꯖꯜꯂꯛꯑꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯤ꯫ ꯃꯁꯤꯒꯤ ꯃꯆꯥꯁꯦ ꯃꯃꯥ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯤ ꯄꯣꯡꯒ ꯆꯪꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯣ ꯍꯥꯏꯕꯅꯤ꯫ ꯃꯁꯤ ꯌꯥꯗꯦꯕ ꯃꯁꯤ ꯍꯥꯏꯅ ꯊꯕꯛꯇꯣ ꯃꯥꯅ ꯇꯧꯗꯕ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛ ꯃꯆꯤꯟ ꯑꯗꯨꯗ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯒꯣꯏ ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯔꯛ ꯊꯠꯅ ꯃꯥꯅ ꯁꯣꯜꯂꯤꯕ ꯂꯥꯏꯔꯣꯜ ꯑꯗꯨ ꯍꯦꯛ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯀꯩꯅꯣ ꯑꯩꯅ ꯑꯃꯨꯛ ꯂꯥꯏꯔꯣꯜ ꯀꯥꯎꯔꯤꯁꯤꯅ? ꯑꯩꯒꯤ ꯀꯣꯛ ꯑꯁꯤꯗꯤꯀꯣ, ꯍꯩꯃꯥ, ꯇꯁꯦꯡꯅ ꯀꯥꯎꯔꯤꯃꯤ ꯑꯩꯕꯣ꯫ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯍꯣꯏꯗꯦꯍꯦ, ꯑꯃ ꯍꯦꯛꯇ ꯁꯣꯟꯖꯤꯜꯂꯒ ꯂꯣꯏꯔꯦ꯫ ꯆꯨꯝꯕ ꯂꯥꯟꯕ ꯈꯪꯗꯅ ꯂꯥꯏꯔꯣꯜ ꯑꯗꯨ ꯃꯥꯅ ꯊꯣꯛꯄ ꯄꯪꯁꯣꯟꯗ ꯁꯣꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯍꯥꯛ ꯊꯕꯛ ꯑꯗꯨ ꯇꯧꯕꯗꯨ ꯂꯣꯏꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯑꯌꯨꯛꯇꯅꯤ꯫ ꯊꯥꯒꯣꯏ ꯃꯥꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯥꯒꯤ ꯃꯁꯥꯗꯨ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯛ ꯂꯨꯕ ꯊꯕꯛ ꯑꯗꯨꯕꯨ ꯃꯥꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯦꯛꯇ ꯇꯧꯁꯤꯜꯂꯨꯕꯅ ꯃꯥꯒꯤ ꯃꯆꯤꯟꯕꯥꯜ ꯑꯗꯨ ꯐꯩꯖꯩ ꯆꯠꯇꯨꯅ ꯆꯤꯡꯊꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯦꯠ ꯊꯪꯕ ꯃꯈꯨꯠ ꯑꯗꯨꯁꯨ ꯂꯣꯏꯅ ꯆꯤꯡꯊꯦꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯗꯨ ꯀꯞꯆꯔꯦ꯫ ꯂꯤꯛꯂꯥꯏꯁꯨ ꯃꯃꯥꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯦ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯗꯨꯝꯅ ꯆꯩꯊꯦꯡ ꯑꯃ ꯐꯪꯂꯕꯗ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯖꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯃꯥꯡꯊꯛꯇ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ, ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜꯁꯤꯡꯕꯨ ꯄꯥꯝꯂꯨꯕ ꯑꯃꯗꯤ ꯃꯤꯒꯤ ꯐꯠꯇꯅꯕ ꯀꯌా ꯑꯃ ꯇꯧꯔꯨꯕꯁꯤꯡ ꯑꯗꯨ ꯑꯐꯕ ꯑꯃꯠꯇ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯗ ꯃꯁꯥꯗ ꯄꯥꯜꯂꯕ ꯃꯇꯝꯗꯗ ꯃꯈꯣꯏ ꯈꯪꯖꯔꯛꯂꯝꯃꯤ꯫
ꯊꯥꯒꯣꯏ ꯃꯥꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯐꯕ ꯀꯧꯕ ꯉꯝꯗ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ꯫